Ani shuba Eikhoi Imphal International Film Festival ase Goa International Film Festival of India Dagi Chang Tadaba Film Festival Oigani thajei haina Festival asigi Director Sunzu Bachaspatimayum na phongdorakli tha asigi taruktagi mapan fauba pangthokadoriba Film Festival gi matangda ngasi Palace Compound leiba MSFDS ki preview holda Film Forum Manipur gi Chairman su oriba Film Festival asigi Organizing Committee gi member Laimayum Surjakanta Festival asigi Organizing Committee gi member sing Oken Amakcham Amadi Bobo Khuraizam yauna pangthokiba paugi mifam amada wafam ase Sunzu Bachaspatimayum na phongdokhibani paugi mifam aduda mahakna makata na hai Film Festival asi kumai ama oina pangthokpa nate Festival asi maru oina maikai asongi film gi machat asi malem da khanghanaba amadi reason asigi anuba filmmakers singda inot ama piduna reason asigi film industry asi malem gi chatnari ba film khongchatta yawba ngamna pangthokpani Festival asigi manungda national amadi international gi thakta maming lairaba filmmakers singna naungna lam asida khongdarakli ba naha singda tongan ba loksing piba gi master class na chingbasu pangthokani loinana Manipuri film gi matangda panel discussion amadi pitching gi session na chingbasu sengani Festival asida malem gi tongan ba leibak singdagi film sing yaungna film yang khai manga utkani Festival asida utkadoriba film sing asigi manungda Central Board of Film Certification CBFC na censor tawdaba film kuntranipan yauri censor tawdaba film sing miyam da utpa yade adubu film festival asigi oina Ministry of Information and Broadcasting da aiba cherol thaduna komthokna ba haizabada film kuntra tarukti ayaba pirakle atopa film ani asisu ayaba pirakani haibagi thazaba lei censor tawdaba film sing utkadaba am oibana festival asi mamanga manadaba mawngda delegate pass lobani fibam asi lakpani film sing asi yingingba singna online natraga offline gi khothangda lupa chamaga yankhai thiraga delegate pass loba yagani delegate pass loba gi matangda miyam da chamam nawa lairiba asi koknaba hojik MSFDS da help desk ama hangduna thamle loinana delegate pass loningba singna film festival asigi website www.eiiff.org da changduna mathok taba documents sing thazin basu yagani film sing asi MSFDS ki Palace Auditorium Tanthapolis Comex amadi Chandrakriti Auditorium da utkani hojik state asigi senmitlon ki film da awaba ama mayok naringai cherak asida asigumba film festival ama sil langba asida langtang na ba ama poktaba nate adubu sel thungi awaba fana leiragasu lamdam asigi inak khulaba nat Chanabi amadi art ki machat ase malemgi miyam da khanghanaba amadi anoba filmmakers singda inot ama piduna reason asigi film industry ase malemgi chatnariba film khongchatta yawba ngamnaba gi wakhalonda festival ase pangthokpani festival ase sin langnaba hotnabada state lengak natana Ministry of Information and Broadcasting dagi mating pirakle loinan atopa state singnasu pangba yaba mating panglakle Marag asida lamdam asigi private sectors singdagi su mating panglakli. Tongan ba mafam marida film utkadori ba Eikhoi Imphal International Film Festival EIIFF asi yamna singthaningai oiba amani. Film Festival asi Goa International Film Festival of India IFFI gi hek mathangda. Tongan ba mafam singda film screen toba festival ama Oigani thajei haina mahakna makata ke. Screen Marida Kappa Festival je yamna pangna thokdaba kanoni aduga India gi ornasu probably after Goa gi International Film Festival India da siliba Goa da siliba film festival lo adugi mathangda sign up screen yamna utpase sinas ani subo oramgado male subject to verification Manipur se wari gi matangda cinema gi matangda art gi matangda culture gi matangda Sigumba jagani haina ba paudam naba haidi conflict irang aktagi paw aktana chahi amaga makhaise daina akhoi national paw loi thalli bese kitang undo tawna ba ade khoi se irang aktana te Manipur se sports ki su laibak ni aduga art ki su laibak ni wari ki su laibak ni aduga khoi su peace pami aduga khoi su normal life hingba se pami delegate hargadi lemen amadagi kharena film gi matangda kharena neinaba ngamba film yengmagi machat su kharena khumang saksana yengmangamba adamaina adugi understanding na thambaga koina delegate pass se semjabane ado khara e tawjabo ina akoi sidi
Malim Punamaki conference of Bugumane, Samsamna, Malem Hogi, UN conference of Bugumane, not a religious conference of Bugumane. Habidi, still licensing in Malim Gitawan, Hundi Lap cinema at the net. Other cinemas in the manner of Warigal in London Dugi, culture Purulapane, Siki culture sings Siki dialogue net of Duisi. Aduna, Siki dialogue set of Nomatamda, Ahogi participation, Ahogi viewers in participation. When a Mumpung Panaba, we assign a delegate pass.